Malim Sinba Thungna Pangthoknariba World Pharmacist Day gi Thauram State asidasu pangthokle. Thauram asi Manipur State Pharmacy Council na sendura Imphal West District ki Lamphel Pata laiba IMA Hall da Pharmacist Meeting Global Health Needs haibe thim da pangthokhibane. Thauram aduga mari lainana Manipur State Pharmacy Council gi President Rajkumar Bashumanina Thauram asi ihan hana English singani gamapanda Istanbul Bulgi Konung Turkida Malem gi laibak Chamaga nifu maridagi lakive individual industrialist amadi professional pharmacist singna punduna semkiba Federation of International Pharmacy na senduna pangthokhe. Malem gi laibak kayada chawkhatlakpa amadi matamgi ahongba matung inna laina makhal kaya lepa leitana thorakle. Asigumba fiba masida na layeng da mathau taba hidak langthak sing asi pharma company kayana lepa leitana puthokle. Masina ana layeng gi matangda doctor amadi anaba ani gi marakta samna hanbagi thaudang asi pharmacy na oiri haiki. Laina si jat tholak panina madugi jat tholai matik ano hidak develop tawbada adugi praja mayam ji malem gi mayam ji kamai tawna masama u fana lehen gadagi haiba matam chana vaccination tawthokpa vaccination tawna ba natana matam chana check tawba haiban chingba sigumba thimjing jida pangthoga hojik si akhoi gi mangda tariba yamna challenge oiba andaki lakadriba chahi sida akhoina puthokpa yaba hidak puthoga masida challenge laiba anabagi challenging se akoina madu mit tawba ngamnanabagi pangthokpa adugumba thim amada khoi leiri.